ꯃꯁꯤ ꯃꯇꯥꯡꯗ ꯑꯩ ꯑꯍꯥꯟꯕ ꯑꯥꯏꯟꯗ ꯀꯩ ꯂꯩꯒꯦ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕꯁꯤꯗ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯋꯥꯐꯝ ꯈꯔ ꯍꯥꯟꯅ ꯊꯝꯖꯒꯦ ꯁꯦ ꯏꯔꯥꯡ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯀꯥꯡꯂꯨꯞ ꯃꯌꯥꯝꯁꯤ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯋꯤꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯈꯪꯕ ꯈꯔ ꯑꯃ ꯃꯃꯤꯡ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄ ꯈꯔ ꯑꯃ ꯐꯣꯡꯗꯣꯛꯇꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯑꯁꯤ ꯃꯌꯥꯝꯁꯤꯅ ꯄꯨꯡꯖꯥ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕꯃꯛ ꯌꯥꯏ ꯀꯨꯞꯅ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯄꯥꯎ ꯄꯤꯔꯤꯕꯅꯤ ꯃꯈꯣꯏ ꯋꯦꯜ ꯑꯦꯋꯦꯌꯔ ꯑꯣꯏꯔꯤꯕꯅꯤ ꯀꯔꯤꯅꯣ ꯊꯣꯛꯏꯁꯦ ꯈꯪꯉꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯗꯨ ꯏꯔꯥꯡ ꯊꯣꯛꯄꯁꯦ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀꯩꯅꯣꯁꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ ꯑꯃꯈꯛꯇꯅꯦꯕ ꯃꯔꯝ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯅ ꯑꯃ ꯑꯣꯏꯕ ꯉꯥꯏꯍꯥꯛꯅ ꯑꯃ ꯑꯣꯏꯕ ꯌꯥꯔꯣꯏꯕ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯉꯥꯡꯉꯛꯀꯦ ꯑꯗꯨꯝ ꯉꯥꯡꯉꯤ ꯅꯣꯡꯃꯅ हाई कोर्ट की ऑर्डर में थोपदो अदुना तौना अदु तौरिबनि हाइबा ngal aina kanogi narco terrorist ki wari ne haiba ngal lega sini kanglu ki moi marik to kano to budagi irang thopuni adu wari sanara loini haigumba ai ke hani yamna arbitrary oiba aduga daita leiba kano amana ngangthorakpada akoigi chumna haida bhaini ma asumba kharasu leire adu sigi matang sida akoi hauji hauji se hauji habi giba ngasai fundamental right ki matang ji aikoi si leipa amma Union of India si seme adugi chanabi si constitution amma akoi January ki tang 1950 chanadana akoi leire masigi constitution sida akoi chungchoi choidana leiba sarkar do leiba sarkar na tawgado mathausi chungchoi choidana ngasai tawgani hada guaranteed right ne na part 3 of the constitution da haigre masagi free movement gi matang da ngasai article 19 da haire adegi tangdu leitana himgi matang da article 21 da haire ko equality before law article 14 da haire asmain tawler ma'am chi akoi mache chungchoi choidana tawni haibene ba adegi mu haire ba thabak mayam ase masi kari kari mo tam tawraktrabadi ashoibe lerebadi madu enforce to ba akoi gi fundamental right bu enforce to gi thabak se akoi gi high court amasung supreme court na tawani masi haidina sambidan da yauri ni bu ko adu yaugna leiraba matam sida hauji hauji akoi irang siga mari lenana supreme court da PIL dai kari mayam ama lai hauji hauji leiriba irang se supreme court na monitor tawdana matam matam ge wa order mayam targa lei जे समना बदा अखोई डिस्प्लेस तब कामुसी यंजन क्वेश्चन तौना बगी अखोई जस्टिस की तामंदन सिलुसिंगबा टीम कमिटी में सेमदना खोदना मयाम मदु तौरी अदगे मु अखोई की लंबी हाईवे सी लंबी सी अखोई थिंगबा यादे मसी मसी की तोंगान तोमा आइन मयाम भारत सरकार सेम आइन मयाम लेगरे अदुगा अखोई की हाईवे के दुम स्पेसिफिक आइन लेबगे सु मथक्ता अखोई सिदा लेबा क्रिमिनल लॉसिंग सुमसागी लेजरी अदुना आइन की दमक्तदी लो की दमक्तदी इनप लो से लेरे अद लूरी से मसीबु नखी जना इम्प्लीमेंट तौदबा इन्फोर्स तौदबना मरम ओइदना ngasi अगोय सेमाइदगी हेन लाथोब ngamdaba हाइबदु ओइरे अदु मतंग सिदा मसी अखोय चटबा याहनगदबनी याहनदबसे आइगी फंडामेंटल राइट वायोलेट तौबनी मसी इन्फोर्स तौगदबनी हाइबा मतम सिदा तसेना मंग मसीबु अखोय की भारत सरकार सिना मसी अखोय कांगलुप सी तंगदु लेताना अखोय सेमाइदगी लांथोनबा ngamद्रबरा तसेना मखोयगी ngamद्रबरा हादि नते हाइबदी मखोय अखोय भारत की लेरिबा मिलिटरी की माइट मा मिलिटरी की शक्ति मयामसी मालेम की खुदिमुना खंगबनी अदुना मसी लेरिबा कनो मयामसे पुंजनना तौबु मतमदा अजुजु लेरिबा मणिपुरदा लेरिबा कनो से डिप्लॉय तरिबा सिबाई सिंचे असिगी स्ट्रेंथ येउरबसु मखोय लमेन तोइबा कुकी मियोय खुजो खरना लंबी थिंगदना खोतरा तौबसी मसी नंथीजना क्लियर तौबसी मसी ngamnabagi shakti di layeba adubu mase tawdaba tune ma khoi maru sori che aduna asugo matang sida hoji hoji chu khoi gi mamangda highway se free ohengadamne ma tawdamne na tawdana khoi gi manipur gi high court da su PIL thaba lei adugi tonga tong hukum tai hukum singdu inbidre akhoi free ohendre hadana contempt proceeding lokhotana lei adubu hairibu si punamak se leiraga su ngasi makti ai khoi तंदु लेताना सपंगमद्री अदुगा गनोदा पार्लियामेंट दा यूनियन होम मिनिस्टर ना अखोगी शांति लाए दं हाइबा अदुगा अखोई सिदेना
အရှင်းဘာမရှန်တီကြီးမဆက်ဒီဥပဖန်ဒဘာအရှင်းမမတန်းစတဲ့လေအဒုကမတန်းစတဲ့အိနထမ်ဂျင်းမဒါအခွေမိချမ်အခွေရှိုင်တဲ့လေဘာမယမ်စေမရှိနာခန်းဘဒဂီဒီမရှိနာဟောက်ကြီးထွေးဘကလို့စခန်းဘဒဂီဒီမာရစကနေဟဲ့ခန်းကြီးဟဲ့ဘစီမိထမ်ဂျကေမရမ်ဒီမခွေဒီအင်တယ်လီဂျင့်က input ချေဖစနာsangနိုင်နပီအဒုအခွေဒီအခွေရှိုင်တဲ့လေဘာခရဒီ yes no doubt အခွေရှိုင်တဲ့လေဘာမီခရဆူမရှိစပ်ချနာမာရစကနခန်းကြီးဘောဒမိုင်နာခန်းဘခရဒီလေငမနီအဒုကမန်မန်မီအမ်ဘနဒီအခွေမစင်နီယူခဘာဒါကရီဒူရီဘခိုလီဘာမင်းနေဦးရီဘာနာကုနတာရီဘာခရကတစီဒါယုံဖမောရကမစမိုင်းတော့ဇာနီဟိုင်နာဟိုင်ဘီဂဝနီမရှိတဲ့ခဲနာကုမခငူဘနတီအဒဘူအိုင်နထမ်ဇင်းမဒါအခွေငစီကြီး topic စီကြီးအခွေမမင်းထိုလီအင်စီချာဝေဘဆေမရှိမဒီယမ်နဆေငဘနီအဒီမရှိယမ်နဆေငဘနီဒီကရိုကီဘူစင်president rule chalaire achalare ba matung dagi di akoi khalure phare president rule labani na akoi bharat sarkar gi aseng ba masak tu utna akoi thabak khardi tawra ani akoi lamen tuen ba kharana muktuna saya to busi yararoi masi takhai khrani ane khale tang ni pan ma mars ki tang ni pan da kano labi chaturim ni hana dum dam da hore aswai da lamen ba khara thore adu thingba ngamdre adu nongala ga ju ka stok di haji babu tumin le di ke do ke da kashu kano to monati bhaidi sangaba stress agano bawa khogi mau bawo de lei ba seida lei se makhoi lamhen ba singna strong hold ri se jaga khar jam tin ba jaga ni haiba ado har ba til ba jaga sing se masi phajana sanitize to dina di gari la tore pare lengo sibai noi adu na taba hana dagi nikhi jena hari ba lambi pareng sida akoi gi mana adu bare ta khun ta ba kambu sing lena atopodagi laaga irang thon dori bu sing do hana nikhi jena ta thok tena phajana thamaka ne dum chalam ba yaw akhoi de ge khange moi adugi larik tamaga madugi keno to duna akhang hei haibidi madugi karum to de ge basi mo khoi gi sarkar gi adugi da nikhi jena nei na ba kamu mayam lai ri bani adu puna maktu to dabida adum leishan naba aduga mona akhoi kan honari yada torini ne haiba manba uhanba aduga hairuna masina hayo wa mai akhoi ngamna tawne na hayo sarena tawro akhoi ngamdre na adu chu haide aduna masi akhoi masi tumina lebedi chumi amase kokomina ngasai gi hayeng lakal ba kanogi tang kanoda pohum da tawduri ba kano se masi matang sida akhoi kumna nena dana akhoi apun bagi oba wari khara lobu chumi lorina asugu matang sida aikoi organization mayama pulu haibadi mayama hainai punba yada lei adubu matang sida aina pulu yada budum yararo yada bagi lichat lejerabina adubu ama khakti aina tada silor gaina hajining bada aikoi issue du de umhom oiraga akoi coordinating body ma any maming oigra thongra tholoda akoi leiriba tongan ba akoi gi CSO singse punna thabuk tobina ba yagada ba platform ama semaga aiba sai ko ko mena tawdu ba kanu sida adu to ba ai bu misida akoi gi concrete oiba akoi gi bharat sarkar na mana kandana asum insincere oiba mong se masi mayok nanana ba akoi amatto oiba thabak khara lokhot pa chumi adu oiragadi akoi tangai phadana bharat sarkar su akoi tumina lebi yar oi mokhoin hojilari ba strategy se masi choidana hongakani haina I thamjage okay matang se thamjene mode Amarnath yatra asigi de makta ora khogi onabo kono home minister na lusingdra moi gi adugi security arrangement gi mo khopagi mifam ga pangthoi moi kamaina miyam bharat ki praja sing hindu sing Mahamdu sarga lai khuramba sarpada soi ngabdena ba kamai to ba ke to ba mateng pana ba helicopter ke asini ne ke dumi ke mayam ko adu tawi aduma likewise akoi sida su akoi gi se thangjingda koi meitei sina sai khuni gi lai khurami adu da ngasai gi thangjing sing du da leibana taba chuchampur da gi gari ma pot lai bani adu thangjing jinggi jinggong jing ada sanging ge moi khara khunda ba moi khara mi khara di lei mayam pak sina lei tra su ko hana lei bu dum lei jere atoba la ko sina ai si lai khurum ngai je noi lak pa ya de noi irang thon ba gam muni ke daw ana tak thuoga shanti da dum lai khurum ham ba yai madu moi to bu ngami ado matang ji tawri tori bo khuni makta mayam si sum yenga ba da ai ngonda phaw ma di kari phaw ge bu makoi khangna kuki lamhen tu hen ba sing sina to bo thabuk sida makoi
adum free hand tabagi mong ama leibo dong ui adagi mu khara kumna yeng kanda kuki lamhenba se masing yamba nate makhoi chuchambu da khara aduga makhoi gi lusingbo oiriba madugi spare head tawisi masing yamba nate ba magano da kampi da khara haiba makhoi khara sina makhoi gi kuki ing tapna kuki jo sing ing tapna lejeba pamoi khudimak irang pamba aduga maitei halase ama tawse la haibe nate adubu makhoi lusingba mifata khara asina mapande changba moi khara duga pullaga makhoi khara sina adum tumina shanti pambasu machin ngangba ngamhandaba aduga makhoi gi lusingba sina ngangiba sida godamni adu separate administration nata lambi leite kai wai se adugi mayokta ngangba ngamhandaba tumina leiba asigi mong umale adubo I forest aduga kora contrast akoi leiba akoi mejei kangluptadi mana ngangje bagi apa mangangna bagi da thingna bagi lambi ke suleiti adum ning adugi ning dam dulei kuki marakadi kuki jog sing marakadi masigi si asukematic restriction lei aduna akoi na su moigi boisi amakatang ubudang toba adumakti nate mogi thamoida masing yamba mayam na kasu yaba nati adu asu matang sida akoi gi aina bharat sarkar da aina hiring base moina to boya ba thabaksi akoi dagi hena khange kana no asida spare head to dana akoi hu gam lije kana no arama thabuk to boda lusingi ba to lije kana no moi khangi bani adu already hairiba kambu singse sat ade satoga abdi moi tuminna masang mai lo laga leibe nate phongna muktna akoi aduni ala to gudne na leibe kamuni makoi inge sat kana to matam da ain gi thabak lokhotba matam da adum akoi gi constitutional provision jingse ningthi jana jiri adum salan ba yagada bane ba aduga masing aduju khangna adum khangjen na leiba aduga makoi gi inability di sarkar ji lariba president rule sigi matamda makoi gi inability do kari no akoi singam de maram de asini haibuju praja oriba aikoi da khanganda ba adu matang sida mi masika bukchu mono de khangde min haina bam lei ke da Asia wiki lermi adu matam sudana ma se lokthokre adu amala adu isi matang da mina haibada chumala mre khangde haina bagi wani mana akoi gi praja sing da wari ba feeling thengai ba mayam se asi asem si mana ada haiba ai si tawre smai to adu to na magi masu mi moina am rational oi bomong da ma I wa phum khari report kar tawi madu Bharat Sarkar gi leiriba kano singna kara pen phat ta hai tare aseng ba hai bagi pen phat ta ba noi to buni haina ai kai bok chu muno bi khangde aduna matang sida akoi taseng badi akoi gi ajay kum AK bala si masi yamna competent over mini heba hairiba thawak mayam je karo to mas nipan da yadre aduni mathang da chat bayana ba semo other in circumstances leibo resource panamak siradana free da garo da free moment je leina ba chilo haidi ma then and there to ne ma adu ngam da ba haite budi nate adu mangon da masu akoi gi makhong khut den bodong na parameter khara khatang si khatang to ko sai si ade ko kai na thamba no to ba adu bani haina ai khali aduga ma haisingba haite badagi to budi nati haina ai thamni